ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯄ꯭ꯔꯖꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ, ꯄ꯭ꯔꯖꯥꯕꯨ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯅꯤꯡꯉꯣꯜ ꯑꯁꯤꯒꯤ ꯆꯝꯖꯔꯕ ꯄꯨꯛꯆꯦꯜ, ꯅꯨꯡꯁꯤꯔꯕ ꯃꯤꯅꯣꯛ, ꯋꯥꯖꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ, ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯣ ꯄꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕ, ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯇꯧꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯑꯔꯣꯟꯕ ꯁꯨꯔꯨꯡꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯔꯝꯗꯥꯏ ꯑꯃꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯕꯨ ꯏꯆꯥ ꯑꯅꯤꯁꯤꯒ ꯃꯐꯝ ꯀꯔꯥꯏꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯅꯅꯣ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧ, ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯃꯐꯝ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯕꯨꯛ ꯄꯤꯊꯛꯂꯗꯨꯅ ꯁꯨꯝꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯄꯥꯠ ꯑꯃꯁꯨ ꯎꯏ꯫ ꯄꯥꯠꯇꯨꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯐꯖꯔꯕ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯍꯧꯕ ꯎꯔꯝꯃꯤ꯫ ꯑꯣ, ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯁꯤꯗ ꯑꯣꯏꯅ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯐꯖꯈ꯭ꯔꯦꯗ ꯄꯥꯠ ꯑꯁꯤꯁꯨ꯫ ꯄꯥꯠ ꯑꯁꯤ ꯏꯌꯥꯏꯗ ꯅꯥꯏꯇꯣꯝꯅ ꯇꯨꯃꯤꯟꯅ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯀꯌꯥꯗ ꯍꯦꯟꯅ ꯐꯖꯍꯜꯂꯤꯕ! ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯊꯝꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯨꯝꯅꯕ ꯐꯃꯨꯡ, ꯀꯣꯜ-ꯂꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯆꯦꯡ ꯍꯋꯥꯏ, ꯃꯥꯏꯔꯦꯜ ꯃꯔꯨ, ꯄꯥꯟ ꯃꯔꯨ, ꯆꯨꯖꯥꯛ ꯀꯌꯥꯁꯨ ꯈꯥꯎ ꯑꯃꯗ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯆꯤꯡ ꯃꯥꯟ ꯀꯌꯥ ꯆꯠꯇꯨꯅꯁꯨ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯊꯤꯌꯨ, ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ꯫ ꯌꯨꯝꯊꯣꯡ ꯌꯨꯝꯊꯨꯡꯗꯅꯦ ꯆꯪꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯠꯁꯤꯜꯂꯝꯕ ꯊꯣꯛꯂꯕꯗꯤꯅꯦ, ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯌꯨꯝ ꯑꯗꯨꯗꯅꯦ ꯂꯪꯁꯤꯟꯗꯨꯅꯅꯦ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯔꯥꯏꯗ ꯂꯣꯠꯀꯗꯧꯔꯤꯕꯅꯣ ꯃꯍꯥꯔꯥꯅꯤꯗꯨꯕꯣ? ꯂꯥꯟꯃꯤꯁꯥ, ꯆꯠꯂꯨ, ꯊꯤꯔꯨꯁꯨ ꯆꯠꯂꯨ, ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅꯅꯦ ꯊꯤꯔꯨꯁꯨ ꯆꯠꯂꯨ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯤꯒꯤ ꯃꯇꯨꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯣ? ꯅꯨꯄꯤ ꯄꯥꯝꯂꯒꯅ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯍꯦꯛꯇ ꯃꯁꯥꯅꯕꯨ ꯌꯥꯗ꯭ꯔꯁꯨ ꯂꯧꯕ ꯌꯥꯏꯗꯅ, ꯅꯠꯇ꯭ꯔꯅꯦ ꯃꯔꯨꯞꯁꯥ? ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯒꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩ꯫ ꯃꯥꯅ ꯅꯣꯛꯄꯁꯦ ꯑꯋꯥ ꯄꯨꯝꯕꯒ ꯂꯣꯏ ꯀꯥꯎꯋꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯨꯞ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯁꯛꯁꯤꯗꯗꯤꯅꯦ ꯃꯍꯥꯔꯥꯅꯤꯗꯣ ꯐꯪꯂꯁꯨꯅꯦ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ, ꯃꯁꯥ ꯃꯊꯟꯇꯅꯦ ꯁꯤꯖꯒꯦ ꯀ ꯍꯥꯏꯔꯛꯀꯅꯤ, ꯈꯨꯊꯤ ꯌꯥꯝ ꯆꯥꯗꯕꯁꯤꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯃꯔꯨꯞꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ, ꯍꯥꯟꯅꯁꯨ ꯏꯅꯤꯡꯊꯧꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅꯦ ꯍꯥꯏꯔꯤꯕꯅꯤ, ꯅꯣꯡꯉꯥꯜꯂꯒꯅꯦ ꯃꯁꯥ ꯃꯊꯟꯇꯅꯦ ꯁꯤꯔꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡꯗ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ
ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯃꯆꯥ ꯑꯅꯤꯗꯨꯒ ꯇꯨꯃꯤꯟꯅ ꯃꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯎꯔꯛꯂꯦ, ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤꯅ ꯑꯍꯦꯟꯕ, ꯅꯨꯄꯤ ꯑꯗꯨꯒꯤꯅ ꯑꯍꯦꯟꯕꯤ ꯊꯣꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯄꯥꯠ ꯑꯗꯨꯗ ꯍꯧꯔꯤꯕ ꯐꯖꯔꯕ ꯁꯅꯥꯏ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯦꯟꯕꯅ "ꯏꯃꯥ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯥꯗ ꯄꯠꯌꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯁꯪꯉꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯄꯨꯡꯂꯪ ꯐꯖꯔꯤꯕꯁꯦ? ꯃꯥꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯃꯉꯥꯜ ꯐꯪꯍꯜꯂꯤꯕ." "ꯑꯗꯨꯕꯨꯔꯣ, ꯄꯠꯌꯥꯏꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯆꯝꯕ ꯈꯣꯡꯅꯥꯡ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯂꯥꯏꯅ ꯊꯥꯔꯝꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯗꯨꯅꯅꯦ." ꯑꯍꯦꯟꯕꯤꯅ ꯑꯃꯨꯛ "ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ." "ꯆꯠꯀꯗꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯃꯇꯝ ꯋꯥꯠꯂꯤ, ꯃꯇꯝ ꯆꯥꯗ꯭ꯔꯤꯀꯣ." ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯅ "ꯏꯃꯥ, ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯗꯣꯏꯁꯦ?" "ꯏꯆꯥ ꯑꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯕ ꯃꯇꯝꯗꯅꯦ꯫ ꯑꯗꯣ ꯊꯦꯡꯂꯁꯤ, ꯏꯆꯥ ꯑꯅꯤꯁꯨꯅꯦ ꯇꯨꯝꯅꯕ ꯇꯧꯔꯣ, ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯏꯃꯨꯡꯗ." "ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯏꯃꯥ, ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯒ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯦ ꯌꯦꯡꯂꯒ ꯂꯩꯁꯦꯕ." "ꯑꯗꯣ ꯏꯃꯥ, ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯍꯦꯛ ꯇꯧꯕꯤꯀꯣ, ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ." "ꯃꯥꯁꯨꯅꯦ ꯃꯊꯛꯇ ꯂꯩꯕꯁꯦ ꯋꯥꯗꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯗꯨꯒꯤꯅꯤ." ꯑꯁꯨꯝ ꯃꯃꯥ ꯃꯆꯥ ꯑꯍꯤꯡꯗꯨꯃ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯂꯦꯝꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯔꯤ, ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ, ꯃꯄꯥꯒꯤ ꯃꯥꯒꯤ ꯈꯨꯜꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯀꯞꯄꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯇꯥꯔꯤ꯫ ꯁꯣꯝꯗꯁꯨ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯐꯪꯕ ꯉꯝꯕ ꯃꯤꯗ ꯆꯥꯎꯔꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯌꯦꯛꯂꯝꯕ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ "ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯁꯤꯅꯗꯤ ꯑꯁꯦꯡꯕꯗꯗꯤ ꯀꯌꯥꯝ ꯐꯖꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ? ꯁꯤꯔꯝꯂꯣꯏ, ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧꯅꯤ, ꯁꯣꯏꯗꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯍꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯅꯠꯇꯦ, ꯑꯩꯒꯤ ꯈꯨꯠꯇ ꯍꯥꯠꯅꯤꯡꯗꯅ ꯍꯥꯠꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨꯅꯤ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯅꯤ." "ꯊꯤꯗꯕ ꯌꯥꯗꯦ, ꯃꯍꯥꯔꯥꯅꯤꯗꯣ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ." ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯗ꯭ꯔꯕꯗ ꯃꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ꯫ "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯆꯍꯤ ꯀꯌꯥ ꯌꯥꯝꯂꯛꯑꯒꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯊꯤꯔꯛꯏꯁꯦ? ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥꯁꯨ ꯈꯪꯗꯦ꯫ ꯑꯁ, ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯏꯗꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯁꯦꯡꯕꯅꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯌꯥꯕꯅꯤ, ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ꯫ ꯃꯥꯅ ꯃꯤꯒꯤ ꯅꯨꯄꯤ, ꯃꯤꯒꯤ ꯂꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ?" ꯑꯃꯅ ꯑꯃꯨꯛ "ꯍꯥꯟꯅꯒꯤꯅꯦ ꯃꯄꯥ ꯅꯤꯡꯊꯧꯗꯨꯁꯨꯅꯦ ꯅꯨꯄꯤꯗ ꯌꯥꯝ ꯆꯣꯞꯄꯅꯤ, ꯃꯥꯅ ꯂꯧꯗꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯃꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯨꯗ꯫ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧꯗꯨꯒꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ." ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯄꯨꯡꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯃꯅ ꯑꯃꯨꯛ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯔꯥꯅꯤꯗꯣ ꯊꯤꯕꯗꯅꯦ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯅꯦ ꯎꯅꯃꯟꯗꯗꯅꯅꯦ ꯃꯁꯛꯄꯨ ꯀꯥꯎꯁꯤꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯅꯦ ꯃꯔꯨꯞ, ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯂꯥꯛꯃꯟꯗꯗꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯅꯒꯅꯦ ꯂꯧꯔꯝꯃꯗ꯭ꯔꯥꯅ ꯈꯜꯂꯕꯅꯤ." ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯣ ꯅꯨꯡꯇꯤꯒꯤ ꯁꯔꯤꯠ ꯁꯔꯥ, ꯇꯦꯟ ꯀꯥꯞꯄ, ꯊꯥꯡ ꯍꯥꯏꯕ ꯀꯌꯥꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯩ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫
Nama na chabu ai khonjel asibu tarabaro tarabadi ai wase munna taw hayeng inung hek nganbaga ai gi naktamna lakpa yaba ising mai da tawba ngamba hi masaw aduga ai gi naksida thuna law natrabadi nama chagi thawai do mangbana halagani ahen bana ima tabro hausikido ahen bi angdi tabro mama ga ahen bi gana taye adubu hausikido kana ori bana ima sanagi khongnang dagini hausilaura ido sanagi khongnang se aina marol thu e haidra ima ahen bina sanagi khongnang bu marol thokadra soidana phamasida mi ma sotna leramgani adu ima hausi hairliba singdubu achumboiram gadane mama wangangde machani dubu tumnaba sumbirami nungsiba isai saktuna asuna nong hek nganbaga mama aduna yamlabu umayam ma pusinduna isingda tawba ngamba higumlaba ma semba horaklami machani dusu mama gi mateng panglami somdana phattaba ningthawduna konung adu sumyeksinba kadai da kari leiba haina thiba horaklami adubu karisu phanglamde nongmadi ningthawna yamna sauduna hanaki maharani ayekpa laido chingthaduna sekairami hais karino ayekpa lais ki maromda thong macha ma leisna hangtukla ka yenge masidi aron balami ni he maharani do pham masida soina chelamgani asuk kuirama matamse nang yem pham masida leiri boire aisu kayada pangkrabano kana lei lamisa taribra aina koribase iningthau kalta pigadaba inaisa ningthau ina chahi kya changna thirakpado hojikti phanglani do lami yabana luina koru adu ngasimak hojikmak sida uriba surunga sida chatkadabani khuju kulai pumba matik chana payo ahan bada noi tara hana changu aduga kai le haibado pau pirau athubada asna lami tara hana surunga du tamna changkhre somdasu mama machado hido sabalo silakle tirung tensu matik chana machani du sem sadna thamkhre nong nini gi matungda mama na ichasa noi butari bro ima gi thamoise iching ching nei ai khoi le pham khangkhre aduna nakhota khulai payo sem saw ima hi ase sem broisinge hoi ma pakat pigano ima na chan leidinge dane ima gi matuna sukpa yar asumna lumduna laikre mama na machani khanduna hi ado sem sawalo shinaba tawrami phatraba ningthogilal mi singna do yosilakle lanmi singna warida asuk sangba surungsibu kamaina bugut panu chaksu la mana yadre as yawuri yawdore lanmi amana maro engon la fuila phang madi yauri chakisiro hana ngasai na harak pa yadro chak la mana yadre ngarang daini charak trise sumana tawni khanmadi ai su sana thakabado puno la amgadabani ai dine ai khogini thogi thabakse tamba ngamde ne pujarabani lanmi singado ngak pathatuna lafoi adu charami aduga amuk lakpana surung adugi thoraklami somda ningthawaduna lanmi singdo haju phawba lakte haiduna lanmi miyam amakasu thajilakle surung dagi tholakpa lanmi amana yamna harana mako tingtholaduna as nungai rehe amma basrung dagi tholakpasidi ataisu as mahamasidi phasakhreda ada sangama laini asida sangrasi marani do leyam labadine as ai khoinaga phara lingthau piridine manama thomya birakani do lala khanghaudana ahen baga ahen bigana lanmi sing aduda irung ter mayam ama kapsilai chen baga nang bazana te moi sing ado phamaduda khudakta sirami ahen bana ima phamas thadoduna thuna chatlarose ahen bi ima ge meeting pango ai moi bu yenge mama na hido sabaloiduna pat adu phawba wana mama cha puraktuna thathai adugu honaba thorang tawrami lanmi mayam adusu asumdet lakpaina moisi yorakle
ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯠꯈꯤꯕꯅ ꯂꯥꯟꯃꯤ ꯇꯔꯥ ꯑꯗꯨ ꯇꯦꯟꯅ ꯌꯨꯡꯗꯨꯅ ꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛꯅ "ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨ, ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯌꯨ. ꯂꯥꯕ, ꯅꯪ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯊꯣꯛꯑꯒꯅꯦ ꯌꯦꯡꯉꯨ. ꯅꯪꯅ ꯍꯩꯁꯤꯡꯕ ꯍꯦꯜꯂꯤ, ꯑꯗꯨꯒ ꯄꯥꯎ ꯄꯤꯔꯛꯎ ꯊꯨꯅ ꯃꯌꯥꯝꯗ." ꯂꯥꯟꯃꯤ ꯂꯥꯕ "ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯣꯡꯕꯅ ꯍꯦꯟꯅ ꯍꯩꯕꯅꯤ, ꯃꯥ ꯑꯣꯏꯅ ꯌꯦꯡꯍꯜꯂꯨꯁꯦ." ꯂꯥꯟꯃꯤ ꯃꯣꯡꯕꯅ "ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯦ, ꯍꯟꯗꯛ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ." ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ "ꯅꯕꯥꯅꯤꯃꯛ ꯏꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯎꯔꯣ." ꯂꯥꯟꯃꯤ ꯂꯥꯕꯅ "ꯍꯥꯏꯗꯣꯛꯎꯔꯅꯨꯗ, ꯑꯩ ꯑꯗꯨꯝ ꯌꯦꯡꯂꯨꯔꯒꯦ." ꯂꯥꯟꯃꯤ ꯂꯥꯕꯅ ꯁꯨꯔꯨꯡꯗꯒꯤ ꯇꯞꯅ ꯇꯨꯃꯤꯟꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯃꯥ ꯃꯆꯥ ꯃꯣꯏꯍꯨꯝ ꯑꯗꯣ ꯄꯥꯠ ꯑꯗꯨꯗ ꯍꯤꯗ ꯇꯣꯡꯈꯠꯇꯨꯅ ꯆꯦꯟꯅꯕ ꯇꯧꯕꯗꯣ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ. "ꯍꯩ, ꯃꯤꯑꯣꯏ ꯑꯍꯨꯝꯗꯤ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ "ꯇꯥꯅꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ. ꯇꯥꯟꯅꯔꯒ ꯐꯥꯎꯇꯨꯅ." "ꯑꯗꯨꯒ ꯑꯌꯥꯡꯕ ꯂꯥꯟꯃꯤ, ꯅꯪ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯨ, ꯑꯗꯨꯒ ꯄꯥꯎꯁꯦ ꯄꯤꯔꯨꯆꯣ. ꯊꯨꯅ ꯆꯠꯂꯨ ꯑꯌꯥꯡꯕ." ꯑꯌꯥꯡꯕ ꯂꯥꯟꯃꯤꯅ "ꯍꯣꯏ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎꯁꯦ ꯇꯝꯂꯨꯔꯒꯦ." ꯂꯥꯟꯃꯤ ꯑꯌꯥꯡꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥ ꯃꯆꯥ ꯐꯥꯅꯕ ꯇꯥꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯃꯥ ꯃꯆꯥꯗꯤ ꯍꯤ ꯍꯣꯟꯕ ꯍꯧꯔꯝꯂꯦ. ꯑꯍꯦꯟꯕꯤꯒ ꯑꯍꯦꯟꯕꯒꯅ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯇꯦꯟ ꯃꯔꯨꯝ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ. ꯃꯃꯥꯗꯨꯃ ꯀꯟꯅ ꯍꯣꯜꯂꯤ. ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯇꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯁꯤꯕꯁꯨ ꯁꯣꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯟꯗꯨꯅ ꯃꯃꯥ ꯃꯆꯥꯗ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯂꯛꯏ. ꯑꯁꯨꯝꯅ ꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯌꯧꯔꯝꯃꯤ. ꯍꯤꯡꯍꯧꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ "ꯏꯃꯥꯒꯤꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯌꯧꯔꯦꯅꯦ." ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯅ "ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯌꯧꯔꯦ. ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯥꯞꯅ ꯂꯣꯏ ꯂꯩꯍꯧꯔꯦ. ꯏꯃꯥ, ꯍꯤꯗꯒꯤ ꯀꯨꯝꯂꯁꯤ." "ꯍꯣꯏ, ꯀꯨꯝꯂꯁꯤ. ꯏꯃꯥꯒꯤ ꯈꯨꯠ ꯁꯝꯃꯨ ꯏꯆꯥꯁꯥ." ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯨꯠ ꯁꯝꯗꯨꯅ ꯃꯃꯥꯕꯨ ꯊꯥꯡꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯝ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯊꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯇꯦꯟꯅ ꯌꯥꯝꯅ ꯊꯤꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯝꯃꯤ. ꯃꯆꯥ ꯑꯅꯤꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯄꯥꯜꯂꯤꯕ ꯇꯦꯟ ꯃꯔꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯀꯜꯂꯕꯗꯤ ꯈꯟꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯇꯝꯅ ꯃꯃꯥ ꯑꯗꯨꯅ ꯋꯥꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯑꯍꯦꯟꯕꯤꯅ ꯃꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯈꯪꯂꯝꯃꯤ. ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ "ꯏꯃꯥ, ꯀꯩꯗꯧꯔꯛꯏꯁꯤꯗꯤ? ꯀꯥꯏꯗꯒꯤꯅꯣ ꯏꯃꯥ? ꯏꯃꯥ ꯁꯣꯛꯂꯕ꯭ꯔꯣ? ꯑꯍꯦꯟꯕ, ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ." ꯃꯃꯥꯅ "ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯆꯥꯁꯥ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯏꯃꯥ, ꯅꯪ ꯇꯦꯟꯅ ꯄꯥꯜꯂꯕ꯭ꯔꯣ ꯏꯃꯥ? "ꯑꯣ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ? ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ, ꯏꯃꯥ. ꯃꯤꯠ ꯎꯏꯁꯤꯟꯈꯤꯅꯨꯋꯣ ꯏꯃꯥꯁꯦ." "ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯅꯕꯥꯅꯤꯕꯨ ꯏꯃꯥ ꯉꯥꯛꯇ ꯇꯨꯝꯒꯦ. ꯏꯃꯥ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ. ꯏꯃꯥꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯍꯜꯂꯨꯅꯦ ꯏꯆꯥꯁꯥ." ꯑꯍꯦꯟꯕꯤꯅ ꯃꯃꯥꯕꯨ ꯅꯄꯥꯛꯇ ꯄꯝꯈꯠꯂꯝꯃꯤ. ꯑꯍꯦꯟꯕꯅ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯜꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯀꯞꯂꯤ. "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯕ ꯐꯪꯕꯁꯤꯗꯤ. ꯋꯥꯕꯁꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯔꯗꯧꯕ ꯃꯥꯜꯂꯤ. ꯑꯍꯦꯟꯕ, ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯨꯀꯣ. ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ." "ꯏꯃꯥꯁꯦ, ꯑꯍꯦꯟꯕ." ꯃꯃꯥꯗ ꯋꯥ ꯍꯥꯏꯕ ꯂꯣꯏꯗꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ. ꯑꯍꯦꯟꯕꯤꯒ ꯑꯍꯦꯟꯕꯒ ꯃꯃꯥꯕꯨ ꯀꯣꯜꯂꯗꯨꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯝꯃꯤ. "ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯣ. ꯏꯃꯥ, ꯅꯆꯥ ꯑꯅꯤꯕꯨ ꯃꯐꯝ ꯈꯪꯗꯅ ꯂꯝꯍꯥꯡꯅꯕ ꯂꯝꯕꯤ ꯑꯃꯗ ꯊꯝꯂꯝꯂꯒ ꯆꯠꯂꯕ꯭ꯔꯣ ꯏꯃꯥ? ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ. ꯀꯅꯥ ꯂꯩꯕꯒꯦ? ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ." "ꯅꯨꯡꯁꯤꯗꯀꯣ ꯏꯃꯥ. ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯅꯆꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ. ꯇꯨꯝꯃꯣ ꯏꯃꯥ, ꯄꯦꯟꯅ ꯇꯨꯝꯃꯣ. ꯅꯆꯥꯒꯤ ꯇꯝꯄꯥꯛꯇ ꯅꯆꯥ
isai sakiko ima. Imana nachanibu imagi natambak na sumduna sakpiba isai do. Ngasidi nachana muksalagi. Imana tupayanaba. Asum na ahen baga na mama bu isai saktuna sumbirami. Mama machagi mataudu uraga sanagi khongnang dusu upai leita mating pangbu sungamda kaplami phana thengsi lakle ahen biga mama bu isai sakna waraduna mama bu konduna hipthakre somdasu lanmi singno leptuna yengni khongnang bu yengduna aikoisu hi saduna chawrba khongnang si tamna chanaba tawsi yamna labasunade Karadagi lapta banoda khongnang asinane changwanbagine nakpaman wani aduga mamasidadi hi sanaba pot somta leite lanmi amana amu iroiraga chatlasira mayam neithon lakchingedane aikhoina na moise pharade as manama tumni pasna phangni nang hana chatlamagera nathanta manada lojawo duga sakta ajiga aikhoi kyana lakpado hojik kyana leorise namitu udra ngasai tien maro mayama nong tabugum tarakpoda lanmi amana amu hoi chumine ado mamsam sile moina leiramba sangsida potharase ware ining thodo labasune hayingdi urani aikhoi mfamasida mitna singna leitaba yaroi khara tumlaga khara na ngaksi sinadorne aikhoi nganga lanmi amana amu as aiding amlo tumlani chaknaga lambaga lanmi khara do marai tawna dana tumkhre somdana khongnang aduna machani da hodoklami ai bu yengdra laikhijane mama machagi matausibo kaya da nungaina mama gi thawa yaudra bhakchang sikolega kaya da nungaina tumliba o mikap tholakpada mama semu kolaga kapleragani khallubuda aidi warene adubu anganise haudoktravade mabanima dosa soidna taragani adana haudoklake haina sanagi khongnang aduna ijasa taribro nabanibo ijasa hogolunhi khudong tibana halagani ne ekhoibo sanagi khongnang aduna magi masa amana ahen bigado thengduna haudoklami mabani do mit khangsing singi aduga makeup khara kauroi mama sire haibado ahen bagana ima hagolo aikhoi sana khonagi nakti yore as nan khaidi lapna ubani sanagi khongnang ase phajabase ngasidi nakna ubana hena phajakri ima tu yengla hose sanagi khongnang se maming khakta nate aseng bagesu sana ngakdani paliba manam yamase sana ngaktani ma o ayuk nungthildana u oiba nimidangdana sana onba yam phase ima ahen bigado amukamlai mama bu yenglaga oh ima nangdi necha singna haiba singse amata taram nereko amata suram nereko sanagi khongnangna ichasa phattaba mi myam laklagani aduna aigi hakchang manungda changla ulao imagi thawa yaudra bhakchang ado aina mafam chana thambirage lao ima da puraga ahen bigana kanano nangbu sanagi khongnang nangsu maro thokpro nangsu kapro aikhoi gi matau si uraga sanagi khongnang na hoi aisu noigumna kappe noigumna noi aisu taibang mi amada phawriba damak chap hanana phawe imado ai thanungda aiga poina leirage nabanisu aigi hakchang manungda changla une chawr basanai khongnang adagi masado chekhaiduna hangtorakle ahen bigado mabu sinduna khongnang adagi manungda changkhre nongalamdai matamda lanmi ama mikap thoraklami aduga mamit noiduna sanagi khongnang lomda yenglui sanagi khongnang ado sanagi machuda punglang langna
ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯒ ꯈꯨꯐꯖ ꯆꯥꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯤꯀꯞ ꯈꯔ ꯃꯌꯥ ꯀꯥꯔꯗꯨꯅ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯁꯨ ꯑꯆꯝꯕ ꯎꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯇꯩꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯗꯨꯗꯤ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯇꯩꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯁꯤꯕꯒꯨꯝꯅ ꯉꯁꯥꯏꯗꯒꯤ ꯑꯁꯣꯝꯅ ꯁꯨꯝ ꯌꯦꯡꯕ ꯂꯩꯔꯤꯁꯤꯅ? ꯃꯔꯣ ꯇꯥꯗꯦꯅꯦ꯫ ꯈꯨꯄꯥꯛ ꯑꯁꯤꯅ ꯁꯦꯠ ꯂꯥꯎ ꯊꯥꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯤꯁꯦ꯫ ꯊꯥꯕꯨ ꯊꯥꯒꯦꯗ꯫ ꯂꯥꯟꯃꯤ ꯑꯃꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯣ ꯇꯝꯂꯝꯃꯤ꯫ ꯑꯇꯩꯗ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐꯠꯇꯕ ꯅꯤꯡꯊꯧꯗ ꯑꯌꯥꯡꯕ ꯂꯥꯟꯃꯤꯗꯨꯅ ꯄꯥꯎ ꯄꯤꯔꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯑꯃꯨꯛ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯅ ꯃꯃꯥꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯗꯨꯅꯁꯨ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯈꯨꯠꯂꯥꯏ ꯇꯦꯟ ꯂꯤꯔꯨꯡꯁꯤꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ꯫ ꯁꯣꯝꯗꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯂꯥꯛꯑꯦꯅꯦ꯫ ꯏꯅꯤꯡꯊꯧ ꯃꯣꯏ ꯑꯍꯨꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯥꯗꯒꯤ ꯎꯆꯥꯎ ꯄꯥꯝꯕꯤ ꯑꯁꯤ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯣꯏ ꯑꯍꯨꯝ ꯑꯗꯤ ꯀꯅꯥꯅꯣ? ꯃꯥꯅꯤ ꯃꯣꯏ ꯑꯍꯨꯝꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯣꯏ ꯑꯍꯨꯝꯁꯤ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥ ꯃꯆꯥꯕꯨ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ꯫ ꯑꯍꯨꯝ ꯁꯨꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯟꯖꯔꯛꯄ ꯊꯤꯖꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦꯗꯅ ꯎꯔꯦꯗꯅ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯁꯤꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏ ꯃꯥꯅ ꯃꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤꯕꯣ ꯉꯥꯎꯔꯕ ꯀꯩꯅꯣ? ꯏꯅꯥꯏꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯁꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯗꯕꯅꯤꯗ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯊꯕꯛ ꯇꯧ꯫ ꯍꯧꯖꯤꯛꯃꯛ ꯍꯤ ꯁꯦꯝꯃꯨ, ꯌꯥꯜꯂꯨ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯅꯦ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ꯫ ꯏꯅꯤꯡꯊꯧꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯍꯦ꯫ ꯑꯃꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯌꯨꯅꯦꯍꯦ ꯇꯥꯈꯤꯅꯤꯅꯦꯍꯦ꯫ ꯑꯃꯅ ꯑꯃꯨꯛ ꯇꯥꯔꯣꯏꯗ ꯏꯅꯤꯡꯊꯧꯗꯤꯅꯦ ꯎꯖꯥꯎꯁꯤ ꯌꯦꯡꯂꯒꯅꯦ ꯅꯣꯛꯑꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯆꯥꯛꯀ ꯐꯖꯅ ꯆꯥꯗꯕꯒꯤ ꯋꯥꯕꯅꯦ ꯏꯅꯤꯡꯊꯧꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯕꯛꯁꯤꯅꯦ꯫ ꯃꯣꯏ ꯃꯤ ꯑꯍꯨꯝꯗꯣ ꯀꯔꯤꯅꯣꯕ ꯏꯅꯤꯡꯊꯧꯅ ꯃꯣꯏꯗ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯅꯤꯗ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯃꯗꯤꯅꯦ ꯑꯩꯅ ꯇꯦꯟ ꯀꯥꯞꯇꯅꯅꯦ ꯄꯥꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯋꯥꯗ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯊꯥꯡ ꯁꯠꯇꯨꯅ꯫ ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕꯔꯥ? ꯍꯣꯏ ꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈ꯭ꯔꯕꯅꯤ, ꯌꯨꯝꯈ꯭ꯔꯕꯅꯤ, ꯁꯤꯔꯝꯂꯅꯤ꯫ ꯍꯦ ꯑꯄꯪꯕ, ꯑꯩꯅ ꯃꯣꯏꯕꯨ ꯍꯥꯠꯂꯣ ꯍꯥꯏꯅ ꯊꯥꯈꯤꯕ꯭ꯔꯣ ꯅꯣꯏ? ꯀꯔꯤꯒꯨꯝꯕ ꯃꯍꯥꯔꯥꯅꯤꯗꯣ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯅꯉꯛꯇꯣ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯍꯦ, ꯍꯤꯗꯨ ꯊꯨꯅ ꯁꯥꯎ꯫ ꯏꯅꯤꯡꯊꯧꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯅꯣꯏꯅꯁꯨ ꯈꯪꯗ꯭ꯔꯤꯕ ꯍꯣꯔꯦꯟ ꯇꯦꯟꯒꯤ ꯅꯣꯡ ꯆꯨꯔꯛꯑꯅꯤ ꯍꯥꯏꯕꯗꯨꯗꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯎ ꯌꯥꯟꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯃꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯒꯁꯨ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯣꯟꯗꯪ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯅꯥꯁꯤꯡꯁꯦ ꯍꯦꯛ ꯍꯦꯛꯇꯨꯅ ꯀꯣꯅꯨꯡꯗꯣ ꯊꯟꯅ ꯄꯨꯒꯅꯤ꯫ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯔꯒꯅꯤ꯫ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯒꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯑꯆꯝꯕ ꯁꯥꯕ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯑꯁꯦꯡꯕ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯠꯄ꯫ ꯍꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ, ꯑꯩ ꯂꯥꯛꯂꯒꯅꯤ ꯅꯪꯕꯨ ꯂꯧꯕ꯫ ꯍꯦ ꯂꯥꯟꯃꯤꯁꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ? ꯍꯤꯗꯣ ꯁꯥꯕ ꯅꯣꯏꯕꯣ? ꯍꯧꯖꯤꯛ ꯅꯣꯏꯅ ꯇꯣꯡꯂꯛ ꯑꯣꯏꯅ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯍꯥ? ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯅꯦ ꯅꯣꯏꯕꯣ꯫ ꯁꯅꯥ ꯑꯁꯤ ꯍꯦꯛꯅꯤꯡꯗ꯭ꯔ ꯅꯣꯏ? ꯁꯅꯥ ꯄꯥꯝꯗ꯭ꯔꯣꯕ? ꯄꯥꯝꯃꯦ ꯏꯅꯤꯡꯊꯧ, ꯄꯥꯝꯃꯦ꯫ ꯏꯅꯤꯡꯊꯧꯁꯦ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ꯫
ꯑꯃꯅ ꯀꯥꯏꯗ ꯌꯥꯅꯤ ꯅꯨꯄꯤꯗꯤ ꯄꯥꯝ ꯅꯨꯄꯤꯗꯤ ꯐꯪꯗ ꯃꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯆꯥꯝꯃ ꯍꯦꯟꯅ ꯂꯣꯜꯂꯤ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤꯁꯤꯗꯤꯅꯦ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦꯗꯅꯤ ꯑꯁꯣꯝꯅ ꯃꯝꯁꯤꯜꯂꯛꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯁꯅꯥ ꯃꯆꯨ ꯑꯣꯜꯂꯛꯂꯦ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯔꯥꯎꯖꯩ ꯂꯥꯟꯃꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧꯗꯣ ꯉꯥꯏꯉꯝꯗꯕ ꯍꯧꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯔꯒ ꯈꯝꯕꯟꯕ ꯍꯦꯜꯂꯛꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯅꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯟꯕ ꯍꯦꯜꯂꯛꯂꯝꯃꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯣ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯃꯊꯤꯟꯇꯒꯤ ꯑꯣꯏꯅꯤꯡꯕꯅ ꯅꯣꯏ ꯍꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯝꯇ ꯇꯥꯗꯕ꯭ꯔꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯅꯤꯗꯤ ꯂꯣꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯏꯁꯤꯡꯁꯤꯗ ꯊꯥꯗꯧ ꯑꯔꯣꯏꯕꯗꯨ ꯍꯣꯏ ꯅꯤꯡꯊꯧ ꯑꯔꯣꯏꯕ ꯍꯤ ꯑꯅꯤꯗꯨ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯩ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯈꯔꯁꯨ ꯍꯤ ꯑꯅꯤꯗꯨꯗ ꯑꯆꯟꯕꯈꯩ ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯍꯣꯟꯗꯨꯅ ꯂꯥꯛꯂꯦ ꯉꯔꯥꯡꯒꯤ ꯍꯤꯡꯍꯧꯕ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯑꯇꯩ ꯈꯔꯒꯗꯤ ꯂꯩꯍꯧꯔꯝꯃꯤ ꯆꯟꯗꯕꯅ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯡꯗꯣ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯅ ꯏꯆꯥꯅꯤ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯌꯨ ꯑꯩꯅ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯕꯒꯅꯤ ꯃꯣꯏꯁꯤꯡꯁꯦ ꯇꯨꯝꯅ ꯍꯥꯠꯂꯨꯀꯣ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯅ ꯍꯣꯏ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯃꯣꯏꯁꯤꯡꯗꯣ ꯅꯛꯁꯤꯜꯂꯛꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯕꯒ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯇꯝꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯄꯥꯗꯨꯅ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯁꯨ ꯍꯟꯗꯨꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯤ ꯇꯦꯟ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯂꯥꯟꯃꯤꯁꯤꯡꯅ ꯑꯁ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗꯕ ꯐꯩꯀꯣ ꯍꯤ ꯑꯃꯗꯤ ꯂꯨꯞꯈ꯭ꯔꯦꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯁ ꯁꯤꯔꯝꯂꯅꯤ ꯂꯣꯏꯅ ꯃꯁꯤ ꯎꯖꯥꯎꯁꯦ ꯑꯆꯝꯕ ꯎ ꯅꯠꯇꯦ ꯁꯣꯏꯗꯅ ꯃꯁꯤ ꯂꯥꯏꯒꯤ ꯎ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯊꯤꯔꯛꯏꯕꯁꯦ ꯑꯁꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯁꯨ ꯉꯁꯤꯗꯤ ꯁꯣꯏꯅ ꯁꯤꯔꯅꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯅ ꯏꯌꯥ ꯑꯩꯒꯤ ꯂꯥꯟꯃꯤꯗꯨꯅ ꯁꯤꯖꯤꯜꯂꯛꯂꯕꯀꯣ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯑꯩꯅ ꯊꯤꯖꯔꯛꯄ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯜꯂꯗ꯭ꯔꯅꯦ ꯍꯜꯂꯣꯏ ꯁꯤꯔꯕ ꯁꯤꯖꯈ꯭ꯔꯁꯅꯨ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯩꯗꯤ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯅ ꯍꯦ ꯑꯄꯪꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯂꯕꯗꯤ ꯍꯟꯖꯈꯣꯅꯔꯝꯗꯝꯗ ꯌꯥꯝꯅ ꯊꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯜꯂꯣꯏ ꯁꯨꯒꯟꯍꯜꯂꯣꯏ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯅꯪꯅꯦ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯍꯧꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯗꯦ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯀꯨꯝꯊꯔꯛꯂꯦ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯗꯒꯤ ꯑꯗꯨꯒ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯀꯞꯂꯝꯃꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯁꯣꯝꯗꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯟꯅꯅꯕ ꯈꯟꯅꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯇꯥꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯏꯇꯨ ꯏꯆꯥꯔꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯂꯛ ꯃꯤꯍꯧꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯍꯤꯡꯍꯧꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯔꯝꯗꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯄꯥꯒꯤ ꯀꯣꯅꯨꯡꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯂꯥꯏꯒꯨꯝꯅ ꯐꯖꯔꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯀꯣꯅꯨꯡ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯛꯆꯥꯡꯕꯨꯁꯨ ꯄꯨꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯜꯂꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯄꯦꯟꯅꯔꯝꯃꯤ ꯇꯤꯟ ꯁꯤꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯍꯦꯟꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ
ꯑꯋꯥꯕ ꯇꯥꯔꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯑꯣꯠꯄꯤꯔꯝꯂꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯍꯦꯟꯕ ꯅꯤꯡꯊꯧꯅ ꯁꯅꯥ ꯈꯣꯡꯅꯥꯡꯗꯒꯤ ꯅꯤꯖꯗꯨꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯅꯥꯁꯤꯡꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯍꯦꯟꯕ ꯅꯤꯡꯊꯧꯒ ꯑꯍꯦꯟꯕꯤꯒꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯨꯛ ꯏꯟꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯒ ꯑꯍꯦꯟꯕꯤꯒꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯣꯊꯥꯖꯩ꯫ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯌꯦꯡꯖꯔꯒ ꯑꯃꯗꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ